Manipur gi irang da nupi ani bu lambi da fi thong da na ikai ba pi khiba gi thodok ta Prime Minister Narendra Modi na asaw ba phongdora kre chena ba singlem na tharoi ahak pa chairak pi gani hai kre nupi ani bu lamjau sorok da ikai firuk nang han khiba thodok ka da chena ba mioi singi mathak ta kwai da gi ahak pa chairak pi gani hai na Chief Minister N Biren na lauthok kre chena ba nupa ama pare Maitai kayagi punsi ama dilan thumang badana Prime Minister na wahai ama tahaidraga nupi ani na mafithong dabagi wathok na Parliament ki agenda oina puthok tu na naina ba asi maram chade haina kokomina phongdorakle Irang thok taba matam da Rapid Action Force ki personnel sing a bolero ahum da lakuna uri pokuman them laikai gi yumlak ta tear gas cell sing kapsilamle